Lupa Crore Yankai Humdoi Henbagi Mamal Oigadaba Yamlaba WY tablet KG Humfutare gram Kuntaruka Konana Miyoi Ani Ngasi Assam Rifles Samasung Narcotics Control Bureau NCB gi Apunmati Mamana Chandel District tagi Phagatpa Ngamkhre Assam Rifles na Fongdora Kibada Ngasi Akaknaba Pawama Fangbadagi Bala Point ki Mafamamada Mobile Vehicle Checkpost ama Hangdoktuna Surveillance ki Thabak Chathake Maduda Angawba Chugi Gypsy ama Amasung Kenbo motorcycle ama checkpoint tamna lakpa thengnaki Adu moinamak checkpoint yaudringaida gari sing adu thaurukiba mioi ani gari thanamlaga umangi sarukta chensin-duna nanthokhinaba honaki security personnel singna khonglei tuna khongul libada mioi ani adu Phagatpa ngamkhibani tungda makhoina thaurukiba gari sing check tawbada Yamlaba WY tablet sing adu Phagatpa ngamkhibani hairi logi thabak lokhatuna makha tana thijinbagi thabak chathanaba faraba mioi ani adu drug ka konana NCB gi team da sinaki du moinamak faraba mioi ani adu gi chapchaba maming mathadi fongdorakhide